Economic and Social Demographic amasung Ethnographic ki Report Center da thakre haibagi khudam style ngangna miyam du utlabade Lok Sabha gi bot maithong maka lamna thadaba ngamgani haina Khwairamban Ima Kaithil Joint Coordinating Committee for Peace ki maikaidagi phongdorakli kasi Manipur Press Club da pangthokpa paugi mifam amada wafam asi phongdokladuna binodini na hai Manipurna India da tinkhiba matamda Maitei Furubasi Scheduled Tribe list da chanbagi criteria ado mapung phana laiki hairiba criteria singado housing maksu mapung phana lairi adumoinama ngasi fauba Scheduled Tribe ki list da chanba ngamdri matam adudagi hauna chingda leiba tongan ba furup singde Scheduled Tribe ki list da chanduna reserve oina laikre Masidagi amuk hendoktuna atopa leibakdagi changlakiba kuki furup ki miyoi singsu Scheduled Tribe list da chanduna masidagi phangba yaba khudongchaba kyamarum phanglaga lakli Oiragli piba masida housing mangjari basi Maitei Furup khaktani matamgi ahongba lakbagi matung ina housing asi Manipur da trend yausilaklei pikraba status da lairiba Maitei Furup asi chahi kharagi matungdadi minority ki thakta hantharakpa yabagi akiba leitaba nate housing lamda masida tangdu leitaba pibam laktringai gi cheragasi Lok Sabha gi mikhal pangthokani haina thaurang tawriba asi tawhaningde adumakpu mikhal asi pangthoknaba sem sarabanina Maitei Furup asi Scheduled Tribe ki list da chalhannaba aikoigi economic Social Demographic amadi Ethnographic ki report ase laingangna center da thabiyo karigumba thakre haibagi khudam leiragana madu miyam da khanghanba chungani madu oirabade mikhal asida miyam na maithong maka lamna bot thadaba ngamgani haina binodini na makha tana phongdoki Maitei si kalamai hori kalamai leigi kedawi ning thongna kedawi haiba sina chingba punama ase akogi mailhawon gi wari oiba adugumba ethnographic report amadi economic report ado mado athuba tamda thabiraga hairiba ST haibati Scheduled Tribe haibasi dai ko yache channa bagi damakta aikoi gi government paibiriba ko ikai kunna jareba mantri chief minister asidai ko na coordinating committee magedagi dolujari luinana hojik vote ko Vote asi matau karam na vote asi akoy yaning gadagi. Mayam vote si yaning bro. Vote si yaning deba ko. Kani yaning diba. Hai badi lan loy diba. Akoy lan si loy di. Lan si phajana li pakanda loy rakanda. Lan si santi pora kanda vote si tawra gadi. Akoy si puning ledana akoy di apamba. Miya do mire ko do akoy khanga dabne.